Aying asa honglakpa matamda aikoina toina thengnaba nungaitaba khara khangjinminase. Article ase huyalan pau sege loksing pukaigi kalamdagi lakwachabane. Matamgi matungin ingba masung sabagi chang ase khenai. Kalen tha changlakpa matamda aikoina asabagi nungaitaba khara mayoknarabasu ka hena haksangda nungaitaba singdi thokande. Adubu ningtham tha changlakpa matamda haksangda tongan ba makhalgi nungaitaba sing thokalle. Khudam oina hairabade lok thungba laihau tauba sor honbada nungaitaba kok sikpa haksang hainingba phaudaba made saru tainafam singda sikpa naba toina thokpa thengnai. Masigi matangda mamangi tangkakta aikoina khara khangminakhre adubu hairiba si nataba nungaitaba kaya amasu leire. Madugi manungda unsa kangsilakpa sisu amane. Unsa kangsilakpana maram moiraga sekhairakpadagi I thoktuna haksang dana bakaya poghalli amade Mina hek ubada yamna phajadaba amasu ohelle. Unsa sekhaibagi thokdok ase aikoina ningtham thagi matamda yamna toina thengnaba nungaitaba makhal amane. Masigi damakta aikoina ningtham tha lakpa matamda tongan ba makhalgi cream amade body lotion sing mamal tangna leiduna sisinare. Ningtham thagi matamda unsa kangsilakpa se aikoina taraina lauragasu masi nungaitaba thokdok amadi oiri haibase khudingmakna yanaraba wafam amane. Adubu ningtham thagi matamda aikoigi unsa kangsilakliba amade Masidagi karamna ngakthoksighi haibagi matangdade aikoina ka hena thijiluba taude. Matam-matamgi oina adumak yana-yanaba tawduna hawkhiba ngaktane. Ningtham thagi matamda aikoigi unsa ka hena kangliba se humidity gi chang hantharakpa amade ka hena ingbana maram oiraga ayamba matamda imungda leibadagi oirakpane. Masi aikoigi unsagi oinade afaba natte. Ningtham thagi matamda nungsitta yawba ising manilgi chang hantharakpa amade aikoina ingba phanabani haiduna Nungsa mangalda kuina laiba amade mai yaibana maram oiraga haksangdagi thorakpa manil kangbana maram oiraga unsa kangba amasung sekhaibagi thawong ase thoklibane. Nungsada aikoina kuina leirabasu kanaba kharadi adumak phangdaba natte. Maramdi nungsa mangalda aikoina lauksilliba vitamin D ase mahuksagi oibe anti inflammatory ne. Masina haksangi phibam phana thambada chauna mateng pangle. Ningtham thagi matamda mi amaga unsa kangbagi chang asi manade. Amana khara hena kangba amana ka hena kangdabasu yawe masi ningtham thagi matamda aikoigi haksangna puthokliba filagrin kauba protein gi chang nemtharakpadagi ne ayingba matamda aikoina unsa kangsilakpadagi ngakthoknaba pambai khara khangminase. Ningtham thagi matamda aikoi ayambana ka hena ingbana maram oiraga ising asabana irujabagi hainabi ama leire. Ising asabana irujaba matamda haksangda nungaiba phawrabasu dry skin gi oinade masi afaba oide. Maramde ningtham thagi matamda ising asabana irujabadagi aikoigi unsada yauriba thau haksang manungdagi puthoksabagi saruk adu samthokhe. Maramduna ising asabana irujabagi chang heliba makhai unsa kangbagi changsu hengalakane. Aduna ising asabana irujabagi hainabi ase thadokna bohnagadabane. Amaromda aikoina ningtham thagi matamda humang thokpa thabak tawdrabade nongmada amuktagi hena irujaroidabane. Aduga irujabada matam yamna sanghalloidabane. Yamlabada minute mangadagi na tara phawbagi manungda iruba loisingadabane. Chayol amagi manungda aikoina humang thokpa thabak yamna tawdrabade numit khudingi irujabagi mathau tade. Amaromda irujaba loiraga aikoina moisturizer sisinnagadabane. Adubu masida aikoina khangjingadaba amana manam ka hena chenba amade manam nungsinabani haiduna makhal-makhalgi manam chenba moisturizer sisinabagi mathau tade. Manam nungsihanana bohonabada chemical kaya yaure maduna maram oiraga moisturizer sisinarabasu kuina unsada kanaba pidanabage achauba maram amasu ohelli haire. Article ase reliable source ta yumpham oiraga phongbane. Adubu masina medical professional singge pautaki mahut sinana bohonabadi natte. Aroibada tabiriba pumnamakpu thagachare.